Pauche de Yumpham Oiba Maruiba Paukra update Togjari. Minister Singi team among Ngasi Senapati that Chatkaduri, Senapati that Nakasing Satariba blockade Loisin Hanaba Ngasi Wari Maka Sataraba Yai. En Birena Lusingba Lengasigi Minister Tim Ama Haying Senapati the Chatuna District Headquarter the Pangtokadaba Thoramda, Saruk Yagadori, Minister Singi Kongsat Aduda, Hauzik Satariba, Naga Singi Poche Puba Gari Sing Ting Bagi Kongjanga Mari Lenana, Anisuba Tankaki Wari Sanaraba Yai Heidi, Pauxe Sina Pangba Paugi Matung Inna, District Administration Senapatina Sinduna, DC Office Complex Senapatigi Multipurpose Holder. Pangtokadoriba Mari Suba Jan Jatia Gaurav Divaski Thoramda Saruk Yanabagi Damak Power Forest and Environment Agriculture Minister T.S. Biswajit Singh, Education Minister T.S. Basanta Singh, Hill Area Committee Chairman Dinganglung Gangmai, MLA Singh L. Dingo, G. Kumosa, Special Chief Secretary M. S. Khan Amasung Ministry of Fisheries Gi Director of Fisheries Srinivas Yauna Saruk Yagadori Pawasina Makatana Hai Hayang Pangtokadoriba Thorom Asida Saruk Yagadoriba Minister Gi Team Asina Thorom Adu Loiraba Matungda Hauzik National Highway Ani Tingbagi Kongjang Jangsiliba Naga People's Organization Senapati District Student Association Amasung Senapati District Women Association Chatariba Imphal Tampak Tamna Pochai Pusilakpa Gari Sing Tingbagi Kongjang Jangsiliba Asigi Matangda Ani Suba Tankaki Wari Maka Chataraba Yai Hairi Maka tarakpa pauda Kuki taragi Asiba haksangi DNA test tawba yaroi haina Churachandpurda protest tawkre. Jiribam district ki Borobegra police station ki manung chanba Jakurathorda CRPF ki personnel singna nomaina kaptuna hatkraba Kuki terrorist taragi Asiba haksang DNA test tawnaba thorang Yaba ngamloi haina Churachandpurda Kuki singna ngasi protest tawkre. Thajaba yaba mafamdagi phangba pauna hai Jakurathor lamlongda leiba maitegi yum tara nipal mai thadok lamba ahal oiraba mioi ani nongmaina kaptuna hatlaba amasung angang ahum yauna mioi taruk pharaga pukiba thodoki matungda CRPF na nongmaina kaptuna hatkraba Kuki tara adugi akupa marol sing khangnanaba DNA test tawbagi tangai fadaba laikibani. DNA test tawnaba thabak paikalakpada Mizoram lomdagi lakiba Kuki mayam amana Assamda protest tawba laikhrabani. Kuki gi Asiba haksang tara amasung Kuki singna nongmaina kaptuna hatok pikraba maitei ahal anigi haksang haujiksu Silchar Medical College ki mokta leiri postmortem gi thabak chathananaba thawrang tawba oina masak khangdoknanaba pulisna yamna kanna honaki adubu Kidraba sing adu kana kanano haiba takadoriba sing adugi mari makong phawba samnaraktabana maram oiraduna thokliba kanglupki irang asida Myanmar romdagi changsilakba Kuki sing yaubra haiba khangdoknanaba DNA test tongnanaba thorang torokpani. DNA test tawbagi thabak adu haujik yamna kanna paikhali result hek phangbaga makoiga naknaba singda hakchang sing adu sinagani hairi. Maka tarakpa atopa pauda Myanmar ga tainaba ngamkhaida nongmai kapnabada Assam Rifles ki personnel ama soktuna laikan nakre. Ngasi ayupung mapanrom taba aduwaida yumlo nariba Myanmar ga tainaba ngamkhaida Indian Security Force ki khutpu amaga khulai paiba lalolup singa akan mamongda nongmai kapnakre hairi. Thawdok adugi matangda press na phangba pau amagi matung inna ngasi ayupung mapanrom taba aduwaida Kamjong district amasung Myanmar ga tainaba border pillar number 85, 86 ki saruk ama oiriba Kongkha thaba manaki yangang popida khut thongnabagi thawdok adu thokibani hairi. Pawasina makha taraduna hai ahum suba Assam Rifles ki khutpu amana mafam aduda operation chathanaba changchilubada mafam aduda leiramba khulai paiba singna Assam Rifles ta nongmai kapsinduna landarakibani hairi. Assam Rifles na su handuna maiki animakta pungkhai amarom akanba mongda nongmai kapnaba aduda Assam Rifles ki personnel ama nongmaina panmadagi Imphal Sijo Hospital da puraktuna laikanari hairi. Soklaba Assam Rifles ki personnel adugi maming SP Saha Kawi hairi. Maka tarakpa pauda Union Home Ministry na disturb area lauthorakliba asidi khulngakliba maitei singbu phage amadi hatke haibani amuko. Haukiba chahigi me ahumdagi horakiba Manipur gi tamthiraba irang asigi waroisin puraknaba Government of India na machang oiba thabak amata paikhatte haiduna Manipur ga punna hingminaba pamba miyamna lauduna leiringai cherak asida haujik Union Home Ministry gi maikeidagi disturb area lauthorakliba asidi Manipur da thokliba irang asi thamoi sengna loisinge haibagi natte Manipur gi apunbagi saktam kaibe yaroi haiduna khulngakliba maitei singbu phage hatke haibani.
Kuki Zo militant singna singthak-tagi leptana bom nongmai kapthahalake haibani khul ngakleba maitai singi moral down taunaba amadi miyambu awafamda tanaba silakpa oibana nongna disturb area lauthorakliba asi lepak miyam khupna yaningde haibadu utminasi haina All Manipur United Club Organization Amuko gi Secretary Publicity Haisnam Foreign Mangangna Kuyek Piduna Thokpa Chirol Amana Phongdorali Chirol Aduna Makhatana Hai Sahi Ama Hena Maiti Kulakta Bom Nongmai Masing Tingamdana Kuki Zo militant singna kaptharakpada India government na nungairaba film amagumna yengduna lakibani maramduna nongmai bomgi chaitheng phangliba miyam singda amukka disturb area gi chaitheng amuk phangannaba haibasi khunja singbu anirak suba oina awafamda tahanbani India government na tasengna Manipur gi apunbagi saktam ngakna thambiba pamlabadi Manipur si yamna ingna signa lamdam ama soidana oigani Manipur gi hauriba ihau irang ayambasi Manipur gi apunbagi saktam kaidanabani amukona sahi lisang sitna Manipur gi apunbagi saktam kaidanaba hotnaduna laklabasu kanglo phurupta yumpham oiduna semkhiba organization kayana phongna Manipur thugainaba lauriba tauriba asigi India lengangna thoaliba Manipur India da tindringaida Manipur kaigani haibagi mipaiba amata Manipur gi miyamda leiramde hojik Manipur da thokliba irang asisu Kuki Zo militant singna Manipur thugaige makoigi separate administration natraga union territory ama semge haibadageni yamna phongna Manipur thugaige haina Kuki Zo militant singna laurakpasi amukona Manipur gi apunbagi saktam kaibe yaroi haiduna Chahi kaya sangna lauduna thabak tawduna lakiba adugi ona tainabani maramduna Manipur thugainaba honarakpa khudingmak amukona thengnaba haiba phirep adu sunghong hongloi hairi Manipur state force singnasu irang thokliba singi mafam singda ningthina mathau tawhandaba aduga tampaki langi chaitheng nangleba mafam singdasu khulngakpa singbu mathau tawba yadanaba disab area nongna lauthokliba adu yamna michang mikhai naiba India lengaki thoksilni madu Manipur gi apunbagi saktam kaiba pamdaba miyamna karigumba mong amatada yaningde hairi makha tarakpa atopa pauda Jiribam gi Jakura Thor Karongda leiba CRV president singda Kuki militant singna landarakibagi thodok NIA na thijallagani report Jiribam district ki Jakura Thor Karongda leiba CRP president singda Kuki militant singna landarakibagi thawong adu National Investigation Agency NIA na thijallagani hairi hiramasiga mari leinana di sentiment na piba report amana hai hokiba tang 13 da Jakura Thorgi Karongda leiba CRPF ki president singda Kuki khulai paiba singna landarakiba amasung district asida thokliba atei violence ki thabak sing thijinaba New Delhi da leiba NIA gi headquarters amadi NIA Imphal branch na NIA gi special court ta haijaraba matung case asi painaba special court asina khangalakibani case asiga mari leinana file sing amadi mari leinaba khudam changdam khudingmak pikhalaknaba Jiribam amasung Borobekra police station da court asina khangan khre hairi panbaya badi Jiribam police station da leriba casing asiga mari leinaba document khudingmak pikhalhanaba khangan kiba adusu NIA na special court ta taksin kibani tha asigi tarahumdoi da Central Home Ministry gi directive matung inna NIA na casing asi register tokibani NIA gi special public prosecutor gi matung inna hokiba tang 13 da Borobekra police station da sakhangnaba khulai paiba singna landarakiba amadi Jakura Thor Karongda yum amadi dukan kaya mai thadok lambagi thodok adu ahanba case oina lokale case asi NIA na Arms Act amadi Unlawful Activities Prevents Act ki section kungi makhada file tokibani hairi NIA na file towa ani suba case numit adumakta da Jakura Thor Karong amasung Borobekra police station da mathau tawduna leiba CRPF ki president singda attack chatharakiba amadi thodok adu da CRPF ki president ama nomaina panduna sokpadagi silchar da pukhatuna laikan nekhiba thodok aduni thodok adu da state police amasung CRPF ki maikei dagisu handuna pung amarom nomai kapnakibani Thodok aduda sakhangdaba terrorist tara thawai yaudraba hakchang oina phangba ngamki makhoiga loinana khusu kulai kaya amasu phagatpa ngamkhibani phagalaba khulai sing adugi manungda AK rifle ahum XLR nongmai mari insas rifle ani rocket propel grenade ama pom action nongmai maru khara bulletproof helmet walkie talkie amadi mobile phone khara yauri hainasu NIA gi case asida palli amaromda NIA na file toba ahum suba case na tha asigi tareta Jojangjim Kobi nupi ama Jairol Pokpida leiba masagi yumda sakhangdaba khulai private singna
mei thadoktuna hatoklamagi thodok adudani case ahum asi NIA na investigation chathanaba court na ayaba pibaga loinana casing asiga mari leinaba document khudimak tha asigi kunithoi phabugi manungda NIA da pikhalaknaba borobekra police station amadi Jiribam police station da yathang pikre hari makha tarakpa pawda asiba hakchang lokre haukiba November 8 da kumbi kendra gi manung chanba saiton watha lambida Kuki militant chingna nomai kapsilakpadagi lobukta lok suduna leibi sapom Sophia sahi kumapan kowi mauna ama laikidaba adugi hakchang rims mokta leirakiba adu lengaka wari chanaduna yanaba purakpadagi asiba hakchang lokre mahaki hakchang adu gari da haptuna purakpagi lambida tidim lambigi mafam kayada miyamna pareng leptuna laikidabagi mafamda lai chaiduna ikai khumnaba utkhi makha tarakpa atopa pawda CRPF na hatkiba Kuki militant sing DNA test tobada refugee singni khangkhre tha asigi taramathoi da Jiribam gi Jaku Rathor da Kuki militant taramathoi CRPF na hatkiba adugi postmortem Assam gi Silchar Medical College da taunaba thamlakiba adugi DNA test tokre masigi matangda press na pangba thajaba yaba paw amana hai Silchar Medical College da mar singna asiba hakchang taramathoi adu DNA test toba yaroi haina Medical College asigi campus wangmada Kuki singna protest tawringai cherak asida asiba sing adu DNA test tawkhibani hairi DNA test tobada CRPF na hatkiba Kuki militant mar sing adugi DNA test aduda mapan gi mioi ngakta oiramba thengnakhre haina paw asina hairi adubu Silchar Medical College asigi oiba document singdi phonglakpa thengnadri makha tarakpa pawda apspa lising ma chamapan yankhai nipal asi democracy chatpa lebakta di sunaba ek nate khaidem mani Armed Forces Special Power Act apspa lising ma chamapan yankhai nipal asi democracy chatpa lebakta sunaba ek nate ek asi pumut muthat kadabani haina khongjang changsinlingai cherak asida lengakna lamdam asigi district mangada leiba police station tarukna konba mafamsingda nongna amuk ek asi thajil thamjilakliba asi laibak thibani haina senior advocate khaidem manina phongdokre wafam asi Manipur gi district mangada leiba police station tarukna konba mafamsingda apspa lisingam chamapan yankhai nipal gi makada disturb area thamjilakpaga mari leinana ngasi loklok bungda leiba Senior Advocate Khaidem Manigi yumda pangthokpa pawgi mifam amada mahakna phongdokhibani pawgi mifam aduna mahakna makhatana hai Union Home Ministry gi Additional Secretary Piyush Goyal na thokpa notification amagi matung inna apspa gi makhada Imphal West District ki manung channa leiba Sekmai Police Station amadi Lamsang Police Station Imphal East District ki manung channa leiba Lamlai Police Station Jiribam District ki manung channa leiba Jiribam Police Station Kangpokpi District ki manung channa leiriba Leimakong Police Station Bishnupur District ki manung channa leiba Moirang Police Station na konba area singda amuk hana disturb area lautorokpasi angakpa phawi Manipur sinba tungna disturb area lautoklambadu haukiba October amada lengangna Police Station 18 na konba area singdagi status asi lauthokibani hanadagi apspa thamduna leiriba singi mafam singdana apspa gi tokhom thokpa thabak adu tawdraga nongna mafam kharada apspa chalaiduna security force na law and order maintain tongnaba khonabada chauna mateng panglagani hairibasi laibak thibani thawong asidi haujik miyoi taruk thiba khangdana leiriba asigi matangda miyamna hauriba ihau asi na thainaba khonaba thawongni lawi haina makhataki